ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯥꯏꯁ ꯃꯦꯝꯕꯔ ꯏꯂꯦꯛꯁꯟ ꯄꯤꯔꯤꯕ ꯃꯔꯤꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯏꯂꯦꯛꯁꯟ ꯄꯤꯔꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891 ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯕꯤꯈꯤꯕ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯂꯧꯗꯥꯁꯤꯡ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯏꯟꯚꯥꯏꯇꯦꯁꯤꯡ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯣꯏꯅꯅ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯂꯩꯕꯤꯔꯝꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯎꯠꯂꯝꯕ ꯊꯧꯅꯥ ꯑꯗꯣ ꯃꯈꯣꯏꯗ ꯆꯦꯜꯂꯝꯕ ꯂꯤꯡꯖꯦꯜ ꯒꯨꯟꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯖꯔꯒ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯆꯦꯟꯅꯕꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯑꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯉꯥꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯗꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯔꯝꯗꯤ ꯄꯤꯛꯈ꯭ꯔꯕ ꯈꯥ ꯑꯦꯁꯤꯌꯥ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛꯁꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯤꯅ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯒ ꯑꯅꯤꯔꯛ ꯁꯦꯔꯤꯁ ꯑꯣꯐ ꯕꯦꯇꯜꯁꯤꯡꯁꯤꯗ ꯑꯍꯥꯟꯕ ꯐꯥꯔꯁ ꯋꯥꯔ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯔꯤꯅꯤ ꯑꯅꯤꯁꯨꯕ ꯂꯥꯟ ꯑꯩꯈꯣꯏ ꯚꯤꯛꯇꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯚꯤꯛꯇꯔꯤ ꯃꯌꯥꯝꯗꯨꯃꯛꯇꯁꯨ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯑꯃꯈꯛꯇꯤ ꯋꯤꯂꯤꯌꯝ ꯋꯣꯔdsworthꯅ ꯏꯔꯝꯕ ꯔꯤꯇꯔꯟ ꯏꯟ ꯑꯥꯔꯂꯤ ꯁ꯭ꯄ꯭ꯔꯤꯡ ꯍꯥꯏꯕ ꯁꯩꯔꯦꯡꯗꯨ ꯑꯩ ꯅꯤꯡꯁꯤꯡꯖꯩ ꯑꯩꯈꯣꯏ ꯎꯆꯦꯛ ꯋꯥꯌꯥꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯈꯣꯡꯉꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯀꯥꯟꯗꯨꯗ ꯀꯕꯤꯅ ꯑꯋꯥꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯑꯃꯈꯛ ꯐꯥꯎꯖꯩ ꯀꯔꯤꯅꯣ ꯃꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯈ꯭ꯔꯦ ꯇꯥꯔꯤꯛ 12ꯗ ꯈꯤꯕꯁꯤꯡꯗ ꯈꯣꯡꯖꯣꯝ ꯂꯥꯟ ꯄꯥꯡꯊꯣꯛꯑꯦ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯈꯣꯡꯖꯣꯝ ꯂꯥꯟ ꯄꯥꯡꯊꯣꯛꯏꯕ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯐꯤꯂꯤꯡ ꯑꯃ ꯁꯦꯠ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯖꯔꯤꯁꯦ ꯃꯌꯥꯝꯁꯨ ꯈꯟꯕꯤꯔꯝꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯉꯔꯥꯡ ꯒꯚꯔꯟꯃꯦꯟꯠꯅ ꯒꯚꯔꯅꯔ ꯌꯥꯎꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯌꯥꯎꯔꯒ ꯇꯥꯔꯤꯛ 12ꯗ ꯄꯥꯡꯊꯣꯛꯑꯦ ꯈꯣꯡꯖꯣꯝꯒꯤ ꯈꯦꯕꯁꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯣꯡꯖꯣꯝ ꯂꯥꯟ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯂꯥꯍꯧꯅ ꯀꯔꯤ ꯄꯥꯡꯊꯣꯛꯏꯅꯣ ꯍꯥꯏꯁꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯦ ꯌꯥꯝ ꯆꯍꯤ ꯆꯪꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯔꯤꯛ 12ꯗ ꯁꯣꯛꯅꯕꯅꯤ 15 ꯁꯣꯛꯅꯕꯅꯤ ꯈꯔ ꯍꯥꯏ ꯈꯦꯠꯅꯕꯁꯦ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯦ 1982ꯗꯒꯤ ꯂꯦꯞꯄꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯕ ꯌꯦꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯆꯍꯤ 30 ꯍꯦꯜꯂꯦ ꯁ꯭ꯇꯤꯜ ꯆꯍꯤ 30 ꯍꯦꯜꯂꯕ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯤꯁꯇꯣꯔꯤꯌꯟ ꯑꯃꯠꯇꯅ ꯆꯣꯡꯊꯣꯛꯑꯒ ꯃꯁꯤꯒꯤ ꯆꯨꯝꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯗꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯍꯤꯁꯇꯣꯔꯤꯌꯟ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯆꯨꯝꯕ ꯄꯨꯋꯥꯔꯤ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕ ꯇꯉꯥꯏ ꯐꯗꯕꯁꯦ ꯃꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯗ꯭ꯔꯕꯖꯥꯠꯂꯥ ꯃꯁꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯟꯖꯔꯤꯁꯦ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯗꯥꯛꯇꯔꯦꯠ ꯀꯅꯥꯒꯨꯝꯕ ꯌꯥꯎꯕꯤꯔꯒꯁꯨ ꯗꯥꯛꯇꯔꯦꯠ ꯈꯔ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯀꯔꯝꯍꯥꯏꯅ ꯀꯪꯂꯥꯗ ꯇꯥꯔꯤꯛ 24ꯗ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯥꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯟꯅ ꯂꯪꯗꯥꯔꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯃꯉꯥꯁꯤ ꯂꯥꯟ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡꯗ ꯗꯔꯕꯥꯔ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯦꯠ ꯈꯔꯅ ꯀꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯃꯉꯥ ꯈꯛꯇ ꯅꯠꯇꯦ 9, 10, 10 ꯁꯤꯗ ꯍꯥꯏꯖꯤꯜꯂꯦ ꯄ꯭ꯂꯦꯠꯐꯣꯝꯗ
कुछ रिसेंटली अखोई हंदक की थासिदनी अदुदगी अमु कना खरना महाय IST दगी अयुक सिदा हैबदुदा डॉक्टर एनी सोशल साइंटिस्ट नि करी हायना हाय चिंगलेन सना हायरिबा अथौबसे फुंगानाय सुलाकनी फुंगानाय वैतारदी फम म पाइतारदी मैतै गिदी सही कुंठा सुदबि यादि अदुना फुंगानाय हैबा फमसे पाइरदी मा सही कुंठा रि सुगदमने अदुगा अखोगी महाराज चंद्रगिरी की मचानिपा अतोनबा जिला नंबसी सही तरा तेतर गायबगी मा कोनुंगी दरबार फम यानद्रिबनेबा सही सुदबगी अद हौजिगी चिंगलेसना अथौबसे मामागी होमलांग थइबा अंगांगनी हाइदना मणिपुरी बुवारीदा सुमाय तौदना मामागी होमलांग थइबा अंगांग अमबु अखोई मथा मामागी मथादि सेटलगा उठोबा लान जलनबसे अतोपा मालेंगी बुवारीदि यावदेना लाउथोबुंगमी कदाइदा IST की अयुक्सिदा अदुगी पाउदु हेक ताजबगा अइना खुदक्ता दुम TV दा नत्रगसो अखोई कनोदा प्रेस नोट थोक्सेगी करिगी मतंदुदा चिंगलेसना अथौबसे मचा मंगा ले मचा नुपी अहुम मचा नुपी अनि ले ngasiदी अखोई महाकी मसुदु लेंगत्रे लेंगागदि मयाम खंगबिरमगम सिमाइन तौदना अखोई हिस्ट्री से अमना पंगीनी चलगा पंगाई धाजलगा अखोई जुम चटगदरा करिगुंबा स्कूल की सिलेबस अखोई पुवारे से हाफ सी हाइरगदि अखोई कमाइन तौदुरी अमुक्सु येंगिनसे पौना बर्जबासी से अखोई अथौबा जाति से की अथौबने लालिबा होंजोम लांदसु मरुइबा अखोई लुसिंगबमने हाइबा अदुगुंबा अथौबा से तारीख कुंदरसी हेन लाइक अमद हाइ तारीख कुलुमदे लाइक अमदा सी हाइ अदुग तारीख कुनमदा सी हेन लाइक खदम हाइ अखोई करम लौदुरिबा सममना बसे साइद सुम ले महाक से तेंगोल लपाक साइदा असिदा सी मसीगी मखम मसी नक जगह सिदा खोनांग पांबी महौरिबा सिगी मनाक सी हेना अखोई अहलमन सिंग साइद तापी अदुगा हौजिगा तौरिबना काय तौरे खेबसिंग सिदगी माइल अमा मखाई लाको महम खेबसिंग सी हेना हाइ करम्बा थाजगदोरिन कोइ करम्बा अंगांग सिंग अखोई तुंग यहौरिबा इचा इसु सिंगा अखोई करम्बा परासि तंबिदोरिगे करम्बा वाफम करम्बा बर्सन जबई तंबिदोरिनो साइड कोई चमनबा फावरक पाइता अमुचु युबियुको मेजर पौना बर्जबासी से तैथाउल कुंबावदा एप्रिल की तांग कुंतरेता मेजर फामे हापी आइबसी फजरा मयक सिंग इले अदुबु पौनंगी श्री फुलेंद्र जिन इबा पौना बर्जबासी को बुल डायरेक्ट ददी महाक से मेजर जनरल पौना बर्जबासी है निंथौना पीबनी है करम निंथौना पीबनो अदुगा करम मतम द पीखिबनो अदुमा अखोई खंगेद्रे अदु ngasi ngasi maki खबर दसु मयाम पाबिरंगनी तारीख 16 मेजर जनरल पौना बर्जबासी की अखोई थौरम पांगतोकनी हैदना अरापीदा मसिदा आइना स्ट्रेंथ ऑफ आर्मी मोगी पोस्ट सिंसे आइना हाइपेटंग आइना गूगल ला चंगगे एंजेबनी मेजर दगी लाकदरे पोस्ट से मेजर दगी मतंगी पोस्ट से लेफ्टिनेंट कर्नल नि लेफ्टिनेंट कर्नल दगी कर्नल नि मदुई मतंगा मेजर जनरल ब्रिगेडियर ओए मेजर जनरल ब्रिगेडियर तंगा मेजर जनरल ओए पोस्ट याम कान गरे पोस्ट मरी मा कान गरे जनरल जोगदोरे बो अदुमासे अखोई मणिपुर की इतिहास पुरिवारी ददी मेजर जनरल सी अखोई थेंगनसरते अदुबो अखोई इरिब लारिक तदी मसे मपान की फोंग लारिक तसु एनसाइक्लोपीडिया तु यावरेबो अदि अखोई करम्बा अखोई थाजगदगे करम्बो बो अखोइना चुम्मे हाइना अखोइना अगांसि तापीगदगे मसी क्वेश्चन अमा लापदा आइगी थमोइसिदा यामना नुंगाइतबा वर्ड्स वर्ड ना नसागी स्प्रिंग की नुंगाइबा स्प्रिंग सीजन की नुंगाइबा तंदुदा अवाव फरबदो अदुमा आइंगोन थोक्सबा हाइदा मसीने अइना अहानबदा मियांगी फंदा थमजनिसे अतोपा मना महाक्सी नोमैना काकला सिब्रा थांगना यानना सिकिब्रा सिचु सममनरिबा सममना वसिंसे अखोई क्लियर तौबा चंगे क्लियर तौदना अखोइना मपुंग ओइबा वारी अमा चप चाना थमदना क्लियर पिक्चर अमा थमदना अखोइना कमाय तौना सेलिब्रेट तौबदिनो हाइ क्वेश्चन अमा लाइ अदुना लेक्शन वीडियो में आंदा अइना हंगचनिंगेदि इहान हानबदा अखोई क्लियर पिक्चर अमा अखोई हान थम संगे नसी कमिटी जस्टिस कमिटी अमसुंग खोंसोम बेटल मेमोरियल कमिटी की वहमदा
ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯀ꯭ꯂꯤꯌꯔ ꯄꯤꯛꯆꯔ ꯑꯃ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤ ꯑꯃ ꯍꯥꯟꯅ ꯊꯝꯕꯤꯔꯀꯥꯟꯗ ꯅꯤꯡꯁꯤꯡ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯣꯡꯊꯥꯃꯤꯌꯥ ꯉꯁꯤꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯀꯃꯥꯟꯗꯔꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯁꯨ ꯃꯍꯥꯛꯅ ꯄꯤꯕ ꯃꯍꯥꯛꯀꯤ ꯕꯤꯆꯥꯔꯒꯤ ꯃꯇꯝꯗ ꯄꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗ ꯃꯥꯅ ꯍꯥꯏ ꯊꯧꯕꯥꯜꯒꯤ ꯂꯥꯟꯗ ꯑꯊꯣꯛꯄꯝꯒꯤ ꯂꯥꯟꯁꯦ ꯈꯣꯡꯖꯣꯝ ꯂꯥꯟ ꯅꯠꯇꯕ ꯃꯁꯤꯗ ꯃꯍꯥꯛ ꯃꯦꯖꯔ ꯐꯝ ꯄꯤꯔꯒ ꯇꯣꯞ 2 ꯄꯨꯔꯒ ꯆꯠꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯣꯔꯁꯁꯨ ꯂꯦꯐꯇꯦꯅꯦꯟ ꯒ꯭ꯔꯥꯟꯠꯀꯤ ꯐꯣꯔꯁꯁꯤ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯠꯂꯤꯁꯤ ꯑꯩꯅ ꯄꯥꯖꯕꯗ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯤꯖꯤꯟꯖꯔꯨꯕꯗ ꯇꯥꯔꯤꯛ 38ꯗ ꯏꯍꯥꯟ-ꯍꯥꯟꯕ ꯀꯥꯞꯅꯕꯅꯤ ꯇꯦꯡꯒꯣꯜ ꯑꯔꯣꯡꯊꯣꯡꯗ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯂꯥꯟꯃꯤ 30 ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯦꯅꯥꯄꯇꯤ ꯑꯉꯧꯁꯅꯥꯁꯤ ꯌꯧꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯍꯥꯏ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯨꯗ ꯇꯣꯞ ꯀꯥꯞꯄꯤ ꯋꯥꯏꯈꯣꯡꯒꯤ ꯇꯣꯝꯖꯤꯡꯗꯒꯤ ꯇꯣꯞ ꯃꯔꯨ 30 ꯀꯥꯞꯈꯤ ꯃꯗꯨꯒꯤ ꯇꯣꯞꯇꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯔꯤꯛ 3ꯗ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯗꯒꯤ 8 ꯐꯥꯎ ꯀꯥꯞꯄꯤꯕ ꯇꯣꯞ ꯃꯔꯨ 35 ꯀꯥꯞꯄꯤꯕ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯉꯁꯥꯏꯒꯤꯗꯨꯅ ꯅꯨꯡꯊꯤꯟ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏꯗꯒꯤ 5 ꯐꯥꯎ ꯀꯥꯞꯄꯅꯤ ꯑꯗꯨꯒ ꯑꯄꯨꯝꯕꯒꯤ ꯇꯥꯡ 3ꯗ ꯀꯥꯞꯄꯤꯕꯁꯤꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯗꯒꯤꯅ ꯄꯨꯡ 8 ꯐꯥꯎꯕ ꯇꯣꯞ ꯃꯔꯨ 35 ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯇꯣꯞ ꯑꯅꯤꯁꯤ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯇꯥꯡ 3ꯗ ꯀꯥꯞꯄ ꯇꯣꯞ ꯄꯨꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯉꯧ ꯁꯦꯅꯥꯄꯇꯤꯅ ꯍꯜꯂꯛꯑꯒ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥ ꯊꯥꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅ ꯇꯥꯡ 3ꯗ ꯀꯥꯞꯄꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯥꯅ ꯄꯨꯔꯤꯕ ꯇꯣꯞꯁꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅꯗꯤ ꯇꯥꯔꯤꯛ 3ꯗꯗꯤ ꯃꯥ ꯇꯣꯞ ꯄꯨꯔ ꯆꯠꯂꯦ ꯃꯦꯖꯔ ꯐꯝ ꯐꯪꯉꯦ ꯆꯩꯊꯥꯔꯒꯨꯝꯕꯗꯗꯤ ꯀꯔꯤ ꯍꯥꯏ ꯏꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13ꯗ ꯃꯥ ꯃꯦꯖꯔ ꯐꯝ ꯊꯤꯟꯗꯣꯛꯏ ꯍꯥꯏꯅ ꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯑꯃꯨꯛ ꯊꯥꯖꯗꯧꯔꯤ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕꯅ ꯊꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯁꯦ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯇꯥꯏꯁꯟꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯒꯤ ꯗꯥꯏꯇ ꯅꯠꯇꯕ꯭ꯔꯥ ꯁꯤꯅꯤ ꯃꯈꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯇꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯧꯒꯠꯄꯤꯔꯣ ꯆꯦꯛꯀꯥꯏꯕꯤꯔꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯁꯪꯅꯥꯏꯔꯕ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡ ꯆꯦꯛꯀꯥꯏꯕꯤꯔꯣ ꯑꯅꯧꯕ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤ ꯑꯃ ꯊꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯡꯊꯣꯛꯄꯗ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891 ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯂꯩ ꯀꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ full of doubts ꯆꯤꯡꯅꯕ ꯃꯌꯥꯝ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩ ꯀꯠꯀꯗꯧꯔꯤꯕꯅꯣ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯂꯩꯔꯒ ꯀꯠꯄ ꯂꯩꯗꯨꯗꯤ ꯑꯊꯧꯕꯁꯤꯡꯗꯨꯅ ꯂꯧꯒꯗꯧꯕ ꯃꯥꯟꯖꯗꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯇꯥꯏ ꯑꯆꯨꯝꯕꯗꯨ ꯈꯪꯉꯒ ꯀꯠꯄ ꯇꯥꯏ ꯁꯥꯁꯟꯅꯕ ꯁꯨꯗꯣ ꯂꯤꯗꯔꯁꯤꯡꯗꯕꯨ ꯀꯠꯄ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯑꯃꯈꯛꯇ ꯄꯨꯖꯔꯛꯏ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 19ꯗ ꯃꯦꯖꯔ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯁꯤ ꯂꯩꯈꯤꯗꯕ ꯇꯥꯔꯗꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯂꯥꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯔꯤꯛ 15ꯗ ꯄꯥꯡꯊꯣꯛꯄ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯤ ꯃꯥꯡꯈꯤꯗꯣꯏꯅꯤ ꯑꯊꯧꯕꯁꯤꯒꯤ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯊꯧꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯣ ꯂꯩꯅꯨꯡꯗ ꯆꯪꯈꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯏꯕꯨꯙꯧ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯃꯥꯒꯤ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯁꯤꯈꯤ ꯀꯔꯝꯕ ꯃꯐꯝꯗ ꯇꯦꯡꯒꯣꯜ ꯂꯝꯄꯥꯛꯇ ꯁꯤꯔꯤꯕ꯭ꯔꯥ ꯈꯦꯕ ꯆꯤꯡꯗ ꯁꯤꯔꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯍꯥꯠꯂꯤꯕꯅꯣ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯔꯝꯕ ꯂꯥꯟꯃꯤꯅꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯏꯊꯣꯛꯄꯤꯕ ꯑꯃ ꯆꯪꯉꯤ ꯂꯣꯏꯅꯅ ꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯁꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 19ꯗ ꯁꯣꯛꯅꯈꯤꯕ꯭ꯔꯥ 15 ꯁꯨꯅꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯄꯕ꯭ꯂꯤꯛꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯇꯪꯒ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯄꯪꯏꯗ ꯏꯁꯤꯜꯂꯕꯗꯤ ꯃꯃꯥꯏꯁꯤ ꯆꯨꯝꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯩꯒꯤ ꯃꯥꯡꯗ ꯏꯌꯥꯝꯕ ꯆꯤꯡꯇꯝ ꯂꯨꯋꯥꯡꯅ
마기 아사오 모양 하이다 비라미 अदु नतबदा आइना थनजबदासु आइ खितंग तमजगे आइदि सॉन्ग तमजरो तेरगेदा अखोइना चचरु मदंगा आइ ममिंग पंदबिदा हाइजगे लंदमजिगी संगाइरेबा सोशल साइकिल समा ngasi simba thoram se yaubi wai na koi chachalui hajana wari sanare yare yaubi age na hai aduga baton pura age baton thila age na har ka baton thilur ka nari chadur ka nari yabu ga maroi za kai dau pi age ai smai ta dana mi ko la me ading bi dana smai to bi no ni kap ga law ga hai ado koi emu da le bi na ma shen ni na koi pai le tre ai yabu maroi wa za kai no le koi history bu kap law hung tu ra ga mi am na tong ra ga ma si bu ai ta ya da na मांगो द मा सम थो नाम लाय अरे सो याव लगे है अदो स्टिल मा लाकी दे स्माइ दो दना अतोप स्टिन मना अकोइ हुजिकी स्टेट कला स्टेट अकाइपी डिप्टी डायरेक्टर लेबा कलाम अब्दुल कलाम से मार्क से मान तंबिरक वड़ी ने आर्टिकल से की डायरेक्टर से उसी लक्ष्मी कुमार नपुगी माना माके हान ऑफिस पाइबगी चंगबदा मैम से सकन नसी ना इंट्रोडक्शन तोंना मतमदा मागी कलाम की पाइला पकान मन हाय स्माइ तोंगना ना की याम उरेना हाय कलामदा कलाम सारै टीवी दा न मरा खर थोई कलेबगी नो खुंजुम लान की मतंग दो ये ना बदो कितंग थोक चलो बनि ताली कमाइन तोई ने लो है तारीख अखोगी आर्काइव ता लेरी मदुंग ने तारीख कुलुमदोगी वातनि कुनमंगा दि कोई यावति तारीख कुलुमदोगी कनो से अकाउंट से था ये लेते जुन जुन दु मानते अदन कुनमंगा की दिराम मसन ले ना कोई ने एंगोन दसु मियम लामिने अल तो बिनु ने लामिने वनु मिने मियम के पंचाय रो मसी पल्ला के वातो कोई ना कने हाजी बेरिबा अदुना अखोई वानु मगा हिस्ट्री हनबगी हिस्ट्री हनसिंग वानु मगा तौबा अदु ऑफिशियल पाइबा पावर पाइबा सिंग कोइना चला सगसी होंदोपी गनु तोपी गनु अदु तोपी गनु वाबगी वानु मगी हैबिट सिमा कोइ लथोपा ओ थिंगमिनब संगे अदुगा कोइना ज्ञान दाना अखोई इसाई सागी पुवारी से चुमना चतनबगी तंजा द लौमिना से हाइजरगा अमुक जोहना अखोई ngasi लंदम सिगी हिस्ट्री आसिना लंदम सिबु नुंसिबियु इमा लेबा सिनुसिबियु इमा लेबा की दमन त थोखरबा अथौब सिंग दो अदुगे असेंग कुवारी दो जेना दबा सदि चहि चंगदबा हाइता आई मसी वहि क्या हाइ बजिदि अखोगी चहिंग नदबा हाइगदरा मसी अखोगी यमाइ तबा कनो से मसी मतंगदि कोइ हुंदोखरसी अनौब कुवारी एमा डॉक्यूमेंट दा युमहम ओइबा अचुंबा फेक्टुना अखोगी सागतलगा इबा अदुम वारी एमा कोइ अनौबा ngang तमनसी हानगी अमनबा अखोगी तारीख कुलुंदोइनी हाइ मंगानी हाइ अदुदगी पमाना आदा सी हाइबगी येनबा लेतबा कंट्राडिक्टरी ओइदबा यामना अचुंबा अमा कोइ सागत मिनरगा मसी हिस्ट्री आसिंग मदु पुथोपिरो हाइबगी वहि साइजरगा इम्यामदी कानिरबा थुंगि लौसिंग Tagas Dioza Songthang Tomba President United Songthas Makasatar Koina za RK Lokendro Great Grandson of Yasul Lakpa Tobala Topki Lan Pangda Lan Tona Panda Solo Ki Badu Namba Yasul Lakpaki Masu Sutang Imu Al Bungo RK Lokendra na Wafitra Bibi Naba Noruna Roksatari President election deliver membership I mang election deliver Baitis Chichel Singh Alaman Singh and friends Hanu Muktada Norupjeri Kurumjeri Kunuputaram Nupjeri Tasimonti I manga Yamna Marichumna Kunjum Wargi Magi date siwigidabuni haibir chingba mayam ama thambiramni adumasi handak justice committee na sinbiriba koi tang April 19 na kuntare
ꯁꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯉꯁꯤ ꯉꯁꯤꯒ ꯊꯥꯅ ꯑꯍꯨꯝꯔꯛ ꯁꯨꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯕꯦꯝꯕꯦꯝꯅ ꯑꯁꯨꯝ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯁꯨ